Chahi asigi January amada Lilong Chingjao da masak khangdabasingna miyoi ama faba lakpada thokiba laibak thiba thodokta miyoi manga sikiba amadi 13 na asokapan yaukhiba aduda semkhiba JAC against the mass killing and brutal act at Lilong Chingjao na Manipur Leingak amadi Chief Minister bu THAGATPA FONGDORAKLI ngasi nungthil Lilong Turel ahanbi damda pangthokpa paumi singa unaba amada JAC gi convener MV Habibullah na haikibada thodok adugi matangda semkhiba JAC na Manipur Leingak ka faminaduna yanakhiba wafam sing ngasi di thabak oina onthok pirakle JAC ga yanakhiba gi manungda laikhidraba singi imung manungda lupa lakh 10 amadi masaga chanaba thabak amamam piba asokpa singdagi khara henjinna sokpa singda lupa lakh 2 piba minor injury singda lupa lakh amamam piba amadi thodok aduna handicap oiraba singda leingakna pangba yaba ahenba mateng sing pangba haiba sing asini JAC ga yanakhiba wafam sing leingakna atenba matamgi manungda thabak oina onthok pirakpa asida victim family amasung JAC na tawbimal khangba uchari haiki hanaki chatliba chahi asigi ahoba chahi hoba numit haitare masak khangdaba khulai paiba mioi kharana Lilong Chingjao da kogi mi ama phanaba lakpadagi misunderstanding thokpadagi khoi laikai da leijaba koi mala leijadaba aidi samna leijaba mohoi manga ama leikhidaba aduga mioi taraga mari amana asoka panangkhiba madugi matangda JAC ga haukiba tang ahum tha ama sok lising ani kun mari da koigi Government of Manipur ga maruaina Honorable Chief Minister aduga Honorable Minister Govindas Konthaujam aduga Honorable MLA Abdul Nasir DC Thobal aduga SP Thobal punna faminaraga koi JAC ga yanaba wafam sing adu leihidraba sing amadi asokpa sing aduda sarkar gi maikai digi pangani haiba koi gi mateng sing ado koi pura fulfill tawirakiba adubu harauba nungaiba phongdokpo oina koi ngasi gi press conference asi tawjabani matamaduda koi gi JAC ga sarkar ga yanakibadu asokpa laikhidaba sing adugina next of kin haitare aduda thabuk amama masaga sana thabuk amam piba aduga lupa lakh 10 gi compensation piba adu asokpa singina major injury gina lupa lakh ani piba aduga minor injury gina lupa lakh amam piba loina na hena sopsal laba laikhidaba singi manungdagi koi sarkari maikei digi yumma masabigini habidusu sabirakhiba aduga koigi sarkar gi moigi qualification dugi matungina mayamna sida as kaino mayam ngangna khak yawi tasengna ma koina leidiba imung manung dugi thabuk tawgadoriba miyoe dugi qualification dugi matungina sarkarna pirakpa thabuk asi ihena fare yamna nungaire koi JAC na su madubu yamna haraun tayamna asigi paliba leingak maruwaina Honorable Chief Minister CDN Biren Singh aduga magi colleagues cabinet minister sing adi cabinet disida lobi raga thabuk asi gusu sahi phadringai da moina thabukta onthok pirakpa koi nan date 1 da koi appointment letter piraktuna saliba tha asigi date 1 da ngarang appointment letter piraktuna join tawjarure adu sigum laba koi gi thokraba thodo asigi matangda sarkarna pibigani sarkarna commitment tawkhibado aten matung manungda torpase koi JAC na haningai leitena ngasigi sarkar paliba leba asibu paibi reba mapiba pawaiba khudingmapu thagatchari sarkar gi maikai dagi koi gi sigi sida pigani haiba walauba process ta leiba amakak hairagadi koi gi makut kakkiba anga amakak yauri maruina handicap oiraba sigi su Honorable Chief Minister na magesu sarkari maikai dagi pibiya ba mateng ahen ba pigani haiba wafam thamakpa adusu koi process ta lei adusu chapchana pibi rakani habigi thajaba leijari megi tang ahum dagi koi yamna tangbu leita daba phibam ama lakpa sibusu koi yamna thuna ngasi JAC gi maikai dagi su mapuda thongi jabag loina aten matangi manungda hanagi normal gi punsida laknabagi damakta koi duasu tawjari